Mangki bangang mari phangkhre Moirang Police Station gi manung chan laiba Glory Children Home da laiba angang nupa macha mari mangki badagi thiba khangdana laikhiba du thiba phangduna home asi da tek ta kaidana sinakhre Moirang Police tagi phangba pauna hai ngarang ayuk pung 3 minute 13 rom taba matamda angang mari thiba khangdre haiba tabadage Moirang Police ki team amana thiba humbagi thabakan chathakhe adubu mangki bangang mari ase ngarang nungthil pung 5 minute 13 rom taba matamda thinungai amade phubala ga lonaba jaga da lerambadage rescue tawba ngamkhibani haire Governor na assembly mifam kaukhre session si da bill taruk puthoklaba yai tarani thoi suba Manipur Legislative Assembly gi ani suba mifam July 15 ge ayuk pung 13 dage phamnaba Manipur gi Governor La Ganesan na samon taukhre hiram asiga mari lena na Manipur Legislative Assembly gi Secretary ke megajin na khuyek piduna notification ama thokre July 15 dagi hogduna pangthokadoriba mifam asida tongan ba bill kaya marum puthokna balaingak na sem sakhre Sathagadaroiba mifam asida puthokla yai haina panariba bill singi manungda the Manipur Fiscal Responsibility and Budget Management 4th Amendment Bill 2022 Manipur Goods and Services Tax 5th Amendment Bill 2022 Manipur Value Added Tax Amendment Bill 2022 Manipur Land Revenue and Land Reforms Act 7th Amendment Bill 2022 The Legal Meteorology Manipur First Amendment Bill 2022 amasung Factories Act 1948 pu semdoklaga The Factories Manipur Amendment Bill 2022 yaure bill sing asi house da puthokna ba wafam ngahan pangthokiba state cabinet mifam da puthoktuna khanaraba matungda warep laukhre haire panba yabade tarakani thuisuba Manipur Legislative Assembly ge han ba chahi asige March 13 dagi horaga kunga taruk phawba numit humni chupna chathaki bane mifam adugi hogdokpa numitta governor na House da piki bo waroladu lakadori bani suba session asida puthoktu na khanaraba matungda pass tawgadori bane covid license sandokpagi chang lepa leitana wangkhalakle Manipur da nauna miyoi kulhumdoi positive oire active case 113 yaukhre Manipur da hokiba numit kharani asida covid sandorokpagi chang lepa leitana wangkhalakli basigi makha tarakpo oina ngarang su state asida sample chahum ga tare test tawbada miyoi kulhumdoi positive oiba thengnaduna positivity rate sada 3.5 da leire loinana active case 113 da hengat khre landslide haksang tangkhai ama phangkhre taraga mathoi gi haksang thiba khangdre None district ki manung chanba marang sing part 5 ta thokiba chingning khai bagi thodok ta leinung da phumjin khiba haksang singi manung da ngarang haksang tangkhai ama phangkhiba ga loina na ngarang phawbada miyoi yangkhai gi haksang phangkhre miyoi taraga mathoi gi haksang haujik phawba phangba ngamdana leire nupi singna yu thakpa gi hainabi lairakpa khudong thiningai ne Saukhatlaba nongsup laibak singi matau tamlibani haiduna lamdam asigi nupi obi kayana yu thakpagi hainabe lairakpa se khunai asigi waina yamna khudong thiningai ne ngasigi mirol amadi tungi mirol gi damak mama oibi singna masa singbu kalhaudrabadi khunai asi mayai ka bachanjake ipakta irak na horagani haina All Manipur Women Social Welfare and Development Samas nupi samas ke General Secretary ke Sovita laimana phongdokhre nupi da natai sa da photo thajiluba nupa ama fare nupi amata social media Facebook page ta nupi gi semdok semjin tawraba natai sadaba photo thajiluba nupa ama cyber crime unit Imphal West ke timna fare haire faraba nupa dugi mamingna MD Siraz Khan sahi kuntraga mathoi apokpugi ming laikhidraba MD Nazmuddin Khan kawe irong se saba makha lekai dagi ni haire police tagi phangba pauna hai Imphal East district ke manung sanbada leiba nupi asina Porompat police station da mamang thagi kungani panda complain ama tawrakhe complain adu da mahake photo amasung video semjin sajilaga natai sataba mawongda Siraz Sesam haidiba Facebook account asidage tharai haiba palakhe masigi matungina Porompat PS na FIR ama lokhatkhe complain adu cyber crime unit Imphal West da sinarakpadage Imphal West District Police ke SP KHH Sivakanta gimijang makhada unit asigi officer a visit karam amasung Abdul Sarif na haidiba Facebook account asibu sizinariba MD Siraz Khan tha asigi taruki nungthel pung amaga minute 13 rom taba matamda pauna bazar dagi faba ngamkhibani haire mahakna crime asibu chathabada sizinaba sim amasung mobile phone su phagat pangamlei mahakpu numit adu da mahaki mathakta ain yo ibe action lokhunabagi damag Porompat police station da phagalakhiba polam singa konana sinarakhre haire menaka huidrom da lupa lakh ama pibaga loinana class 12 loidriba phawba thagi lupa lising ahum piraga ne MLA Deven Board of Secondary Education Manipur na lauba High School Living Certificate Examination 2022 da ahum suba position da mai paklaglabe wavgai kendra gi manungsa na laiba kairak khongnang leikai dage meneka huidrom da wavgai kendra gi MLA Dr. Usam Deven na lupa lakh ama mana pibaga loinana mahakna class 12 loidriba phawba thage
lupa lising ahum su piragani haina laukthokre Menaka Huidrom na ahum suba position da mai paglakpage pawasi hekta baga MLA Dr. Usam Deven na ngahan Menaka gi mayumda laktuna nungaiba phongdokpaga loinana wafam asi phongdoklambane MLA Deven na phongdorokpada mahaki kendra manung oibada natana mahaki laikai Menaka Huidrom na HSLC exam 2022 da ahum suba position da mai paglakpa ase asuki matik nungai asum na matung lakadaba chahi singda wawgai kendra gi manungdagi class 10 amasung 12 exam da top 25 fawbagi manungda chalakpa mahairoi khudingmakta Menaka Huidrom da piriba sel gi mana asi soidana pigani haire haukiba tha amarom gi manungda hatkiba nan Manipuri taret sukhrei laingak na nan Manipuri sing protection PU Joy Kisan Manipur da haukiba tha amarom gi manung asida tongan ba mafam singda sakhangdaba singna nan Manipuri taret nongmaina kaptuna hatkrei state asida minority waina leriba nan Manipuri singbu Manipur laingak na ningthina chapchana security piduna ngak senduna protection PBU haina thangmaiban kendra gi MLA KH Joy Kisan na phongdokhrei ngahan Imphal East District ki Andhra Police Station gi manung sana laiba huikap amasung Ucholani gi lonaba mafam da Bihar da gi laklaga Manipur da laiduna chana thaknaba pochai sing yonbagi thabak tauba Salendra Saha kauba nan Manipuri ama sakhangdaba singna nongmaina kaptuna hatlaga hundoklamba miyoi aduge Ragailong da laiba yumda MLA KH Joy Kisan na chatuna imung manunggi lehuriba singgi awabada saruk yabaga loinana laikhidrabagi imung manunggi awabada mateng oinaba selgi mateng khusinakhrei ngahan sakhangdaba singna nongmaina kaptuna hatlaga hundok piramlaba laikhidraba Salendra Saha gi loina be Pinky Devi amasung Piklibi masanupi ahumbu unaduna makhoigi awabada saruk yabaga loinana MLA Joy Kisan na hai Manipur da hausik law and order gi phibam su yamna pharaba matam asida ngasidagi haukiba tha amarom gi manung asida sakhangdaba singna nan Manipuri taret hatokhiba si laibak thibane asigumba hingsa gi thawong sathariba sing adugi thawong adu akan mamawong da condemn tawe haukiba tha amarom asida Manipur da handak tongan ba mafam da sakhangdaba singna hatok piramba nan Manipuri asi taret surei makhoi asi tasyangna maral laibage halibra natraga kari maram gi halibano makhoi gi maral karino haina kanana su sengdokpa ude atamnana state asida kanagumba miyoi kharana thong asi game plan amagi makhada satharaglibra haukiba chahi kharagi manungda Manipur da lalhaubagi irang yamna kalamba du haujik phana yamna pharabane haujik nan Manipuri singda satharagliba pamdaba thong asi makhata na thogandanaba Manipur laingang na akan bamijeng changlaga thingnaba hotna biyo laikhidraba Salendra Saha Bharat machane Manipuri macha kayasu Bharat ki tongan ba mafum kayada leire aikhoi pumnamak amato oina nungsinana leiminasi haujik series killing oina satharagliba nan Manipuri singda khut tharakpagi case asi makhata na thogandanaba hotna si haikhe handakta more da leiba Tamil macha auto rickshaw thauba miyoi ani Myanmar gi tamuda sakhangdaba singna nongmaina kaptuna halamba thawong adubu akan ba mawong da condemn tawe Bharat macha ani yumthangnariba Myanmar da halaga thanamba thawong asida Manipur laingang na akan ba mijeng changba matam oire tumina laifam thokte makhoibu ningthina protection pigadabani haikhe Hindustani Samaj Imphal gi president Madan Singhana ngahan Salendra Saha halamba thawong adu akan ba mawong da condemn tawe state asid lairiba nan Manipuri singna kanada su aranba thabak tawkhide asigumba thawong asi toina chatharakpa si laibak thevane nan Manipuri sing state asida laihaningdabadagi thawong asi chatharakliba haikhe laikhidraba Salendra Saha gi loina be Pinky Devi na hai mahaki mapuroiba ngasi phawbada laibak miyamda akaiba thabak karigumba amata tawkhiba leite mahaki mapuroiba bu kanana kari maram gidamak halamlibano haibagi maram ningthina khanganbiyo mahaki mapuroiba si Manipur da matam sangna leraklaba misakne haukiba chahi kun hena mafam aduge miyamga tona tinana nungsinana leiminarakpaga loinana mafam aduda satuna pocha yonbagi thabak tawrakhibane mahaka kanaga su nungainadaba leikhide ngahan su mahak mafam adomda pocha yonba chathibane mahak yaudana mahaki machanupi ahumga matau karamna hingadoribano mahaki mapuroiba yaudana makhoi hingba ngamloi haikhe covid laichen matungda angangsing mobile da laisuduna pukning wakhal nabagi chang wangkhalak covid laichen matungdagi lamdam asida angangsing mobile da laisu bugi chang hengalakpaga loinana pukning wakhal laina nabagi chang wangkhalak mobile da laisu raba angang amaga mayai ka bachinjak da laisu raba miyoi amaga manai layeng bada matam changane matam amada mobile karino haiba khanglabda bangangsing covid laichen maram oiraga school singda physical class toba yadavana online class tawrakpadagi mobile sisinabagi chang wangkhalakhe covid laichen manungda angang khudingmak online class tawnaba angang amagi mobile phone ama leidaba yarakte masina maram oiraga angangsing mobile phone da laisu khiduna mama mapa ahal lamana masung mahaki akoibada leriba imung manung mari matage taibang adudagi virtual oiba mawong amada hena lupsilakle mobile phone da laisu rakpadagi angangsing mahi masingda pukning changlagtaba mama mapa na haiba illagtaba lamhen tu hen ba angang oirakpagi chang hengalakle asigumba phibam asida angangsing bu matam sana
mama mapa oibasingna layengbihꯧꯗꯕꯗꯒꯤ pukning wakhalgi anaba lakpagi chang wangkhalakle phibam asida mama mapa oibasingna matam sana yengsinbiba mathau tarakle aroibada tabiriba pumnamakpu thagachari